ꯃꯇꯝꯒꯤ ꯃꯅꯤꯄꯨꯔꯤ ꯋꯥꯔꯤ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯇꯥꯕꯤꯔꯤꯕ ꯈ꯭ꯋꯥꯏ ꯄꯨꯝꯅꯃꯛꯄꯨ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯆꯀ꯭ꯔꯤꯖꯥꯎ 12 ꯁꯨꯕ ꯇꯥꯡꯀꯛ ꯑꯃꯨꯛ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯋꯥꯍꯧꯗꯣꯛꯁꯨ ꯅꯪꯅꯤ, ꯋꯥꯔꯣꯏꯁꯤꯟꯁꯨ ꯅꯪꯅꯤ, ꯅꯪꯅ ꯑꯣꯏꯍꯟꯕꯅꯤ, ꯅꯪꯅ ꯂꯣꯏꯍꯟꯒꯅꯤ꯫ ꯑꯄꯥꯝꯕꯁꯨ ꯅꯪꯅꯤ, ꯅꯨꯡꯁꯤꯕꯁꯨ ꯅꯪꯅꯤ, ꯑꯣꯏꯍꯟꯕꯅꯤ ꯅꯪꯅꯁꯨ ꯆꯀ꯭ꯔꯤꯖꯥꯎ꯫ ꯇꯥꯟꯅꯍꯟꯕꯅꯤ ꯏꯀꯥꯏ ꯈꯪꯗ ꯃꯤ ꯑꯃꯒꯨꯝ, ꯑꯣꯏꯍꯟꯕꯅꯤ ꯑꯩꯕꯨ ꯑꯉꯥꯎꯕꯁꯨ꯫ ꯄꯨꯝꯅꯃꯛ ꯅꯪꯅꯅꯤ, ꯅꯪ ꯍꯥꯏꯕ ꯅꯪꯉꯣꯟꯗꯒꯤ ꯍꯧꯕ ꯉꯥꯛꯇꯅꯤ꯫ ꯅꯪꯅꯤ, ꯅꯪꯒꯤꯅꯤ, ꯅꯪꯅ ꯄꯨꯝꯅꯃꯛꯅꯤ꯫ ꯊꯧꯕ ꯑꯌꯨꯛ ꯑꯉꯟꯕꯗꯒꯤ ꯌꯨ ꯈꯔ ꯄꯩꯁꯤꯜꯂꯒ ꯂꯂꯩꯕꯤ ꯍꯣꯏ ꯊꯣꯡꯒꯥꯜꯗ ꯃꯥ ꯊꯣꯛꯂꯛꯄ ꯉꯥꯏꯗꯨꯅ ꯂꯩꯔꯤ꯫ ꯑꯃꯨꯛ ꯐꯝꯃꯤ, ꯑꯃꯨꯛ ꯂꯦꯞꯄꯤ, ꯀꯣꯏꯆꯠ ꯑꯃꯨꯛ ꯆꯠꯇꯨꯅ ꯂꯩꯔꯤꯕꯗꯨ ꯐꯅꯗꯤ ꯀꯨꯏꯔꯛꯂꯕꯅꯤ, ꯌꯦꯟꯗꯥ ꯑꯉꯟꯕꯗꯒꯤꯅꯤ꯫ ꯃꯌꯨꯝꯗ ꯑꯃꯨꯛ ꯆꯪꯒꯦ ꯇꯧꯗꯨꯅ ꯌꯥꯝꯅ ꯋꯥꯅ ꯂꯂꯩꯕꯤꯗ ꯑꯔꯣꯏꯕ ꯋꯥ ꯈꯔ ꯍꯥꯏꯔꯝꯒꯦ ꯍꯥꯏꯗꯨꯅ ꯆꯞ ꯌꯨꯡꯅ ꯂꯦꯞꯈ꯭ꯔꯦ ꯅꯨꯄꯥꯗꯣ꯫ ꯍꯥꯏꯅꯤꯡꯂꯤ ꯋꯥꯍꯩ ꯈꯔꯗꯤ꯫ ꯃꯗꯨꯅ ꯑꯔꯣꯏꯕ ꯑꯣꯏꯗꯧꯔꯤꯕ꯭ꯔꯥ? ꯅꯠꯇ꯭ꯔꯒ ꯑꯅꯧꯕ ꯄꯨꯟꯁꯤ ꯑꯃꯒꯤ ꯑꯅꯧꯕ ꯋꯥꯍꯧꯗꯣ ꯑꯣꯏꯒꯗꯧꯔꯤꯕ꯭ꯔꯥ? ꯍꯥꯏꯅꯤꯡꯂꯤꯕ ꯋꯥꯗꯣ ꯍꯥꯏꯕ ꯉꯝꯒꯗꯧꯔꯤꯕ꯭ꯔꯥ, ꯉꯝꯂꯣꯏꯗꯧꯔꯤꯕ꯭ꯔꯥ? ꯆꯃꯝꯅꯍꯜꯂꯦ ꯋꯥꯈꯜꯗꯣ ꯑꯃꯨꯛ ꯈꯜꯂꯨꯕꯗ꯫ ꯑꯉꯟꯕꯗꯒꯤ ꯍꯥꯏꯔꯝꯒꯦ ꯈꯟ ꯂꯩꯔꯛꯂꯤꯕ ꯃꯇꯝꯗꯣ ꯐꯅꯗꯤ ꯀꯨꯏꯔꯕꯅꯤ꯫ ꯐꯠ ꯌꯨꯝꯗꯨꯗ ꯆꯪꯗꯨꯅ ꯍꯥꯏꯔꯨꯕꯗꯤ ꯀꯤꯕꯁꯨ ꯐꯥꯎꯔꯤ꯫ ꯑꯍꯜ ꯂꯃꯟ ꯂꯩꯕ ꯏꯃꯨꯡꯅꯤ ꯈꯟꯗꯨꯅ ꯑꯀꯥꯏꯕꯗꯤ ꯄꯤꯅꯤꯡꯗ꯭ꯔꯦ ꯅꯨꯄꯥꯗꯣ꯫ ꯇꯥꯟ ꯆꯥꯕ ꯍꯥꯏꯒꯗ꯭ꯔꯥ, ꯅꯠꯇ꯭ꯔꯒ ꯏꯁꯣꯔꯅ ꯅꯨꯄꯥ ꯃꯥꯒꯤ ꯑꯋꯥꯕꯗꯣ ꯎꯕꯤꯕꯅꯤ ꯍꯥꯏꯒꯗꯧꯔꯤꯕ꯭ꯔꯥ? ꯀꯣꯕꯤ ꯐꯨꯜꯒ ꯀꯣꯕꯤ ꯂꯩ ꯌꯥꯎꯕ ꯊꯨꯝꯃꯣꯛ ꯑꯃ ꯃꯈꯨꯠꯅ ꯉꯝꯕꯣꯏ ꯉꯝꯗꯕꯣꯏ ꯃꯈꯨꯠ ꯌꯦꯞꯇꯨꯅ ꯄꯥꯏꯔꯒ ꯈꯣꯡꯀꯥꯞ ꯇꯞꯂꯞ ꯊꯥꯡꯂꯗꯨꯅ ꯊꯣꯛꯂꯛꯄꯗꯨ ꯎꯕꯗ ꯅꯣꯛꯐꯦꯠ ꯇꯧꯖꯔꯛꯂꯤ ꯊꯧꯕ꯫ ꯃꯤꯅꯣꯛ ꯑꯃ ꯇꯝꯂꯛꯂꯤ, ꯃꯃꯣꯟ ꯅꯣꯛꯂꯛꯂꯤ, ꯅꯤꯡꯊꯤꯖꯕꯤ, ꯊꯋꯥꯏꯅ ꯈꯣꯏꯗꯥꯖꯕꯤ ꯃꯥꯒꯤ ꯁꯛꯇꯝꯗ ꯎꯔꯨꯕꯗ ꯍꯔꯥꯎꯔꯣꯏꯒꯦ ꯉꯝꯗ꯭ꯔꯤ, ꯍꯔꯥꯎ ꯊꯣꯛꯈ꯭ꯔꯦ꯫ ꯑꯗꯨꯒ ꯑꯃꯨꯛ ꯈꯟꯊꯔꯨꯕꯗ ꯊꯪꯅꯕ ꯃꯤꯀꯨꯞꯇ ꯀꯩ ꯑꯣꯏꯕ ꯍꯥꯏꯅꯁꯨ ꯈꯜꯂꯛꯂꯤ ꯊꯧꯕ꯫ ꯂꯂꯩꯕꯤꯁꯨ ꯊꯧꯕꯅ ꯂꯦꯞꯇꯨꯅ ꯂꯩꯔꯤꯕꯗꯣ ꯉꯁꯥꯏꯅ ꯀꯣꯟꯊꯣꯡꯗꯒꯤ ꯎꯈ꯭ꯔꯕꯅꯤ꯫ ꯃꯤꯠꯆꯤꯅ ꯍꯥꯏꯐꯦꯠ ꯑꯀꯣꯏꯕꯗꯨꯗ ꯌꯦꯡꯕꯗ ꯃꯥ ꯂꯥꯛꯂꯦ ꯍꯥꯏꯕ ꯈꯪꯈ꯭ꯔꯕꯅꯤ꯫ ꯇꯣꯏꯃꯟꯕꯅ ꯅꯨꯖꯥ ꯀꯣꯟꯊꯣꯡ ꯁꯪꯕꯗꯣ ꯆꯤꯝꯐꯥ ꯄꯨꯔꯦ ꯅꯨꯖꯥ ꯃꯥꯁꯨ꯫ ꯃꯇꯝ ꯀꯨꯏꯅ ꯎꯒꯦꯒ ꯐꯪꯉꯨꯗ꯭ꯔꯕ ꯁꯛꯇꯝꯅꯤ ꯉꯁꯤ ꯎꯍꯜꯂꯤꯕ꯫ ꯑꯍꯣꯡꯕ ꯂꯩꯇꯦ ꯁꯛꯇꯝꯗꯣ꯫ ꯍꯥꯄꯨ ꯏꯆꯨ ꯆꯨꯔꯤ, ꯃꯁꯝ ꯃꯅꯥ ꯏꯐꯥ ꯐꯥꯔꯤ, ꯌꯨ ꯉꯥꯎꯔꯤ, ꯍꯥꯃꯨꯒꯤ ꯄꯨꯟꯁꯤꯗꯨꯅꯤ, ꯃꯥꯒꯤ ꯊꯧꯕ ꯍꯥꯏꯕ ꯅꯨꯄꯥꯗꯨꯒꯤ ꯍꯥꯃꯨꯒꯤ ꯄꯨꯟꯁꯤꯗꯨꯅꯤ꯫ ꯃꯇꯝꯒꯤ ꯏꯆꯦꯜꯅ ꯌꯥꯡꯅ ꯆꯦꯟꯗꯨꯅ ꯑꯍꯣꯡꯕ ꯃꯌꯥꯝ ꯑꯃ ꯂꯥꯛꯈ꯭ꯔꯕꯁꯨ, ꯂꯥꯛꯀꯗꯧꯔꯕꯁꯨ ꯃꯥꯒꯤ ꯊꯧꯕꯗꯗꯤ ꯑꯗꯨꯝꯕ ꯑꯍꯣꯡꯕꯗꯨ ꯅꯥꯏꯗ꯭ꯔꯤ꯫ ꯉꯥꯎꯔꯤ ꯌꯨꯗꯨ ꯉꯁꯤꯁꯨ, ꯍꯧꯖꯤꯛꯁꯨ, ꯃꯤꯀꯨꯞꯁꯤꯗꯁꯨ꯫ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯂꯦꯞꯄꯨ ꯍꯥꯏꯅ ꯀꯌꯥꯔꯛ ꯍꯥꯏꯈ꯭ꯔꯕ ꯋꯥꯅꯤ, ꯇꯥꯗꯦ, ꯃꯥꯅ ꯇꯥꯗꯦ꯫ ꯃꯥꯒꯤ ꯊꯧꯕ ꯍꯥꯏꯕ ꯅꯨꯄꯥꯁꯦ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯍꯥꯏꯕꯗ ꯌꯥꯗꯦ, ꯇꯥꯗꯦ, ꯃꯅꯥ ꯀꯜꯂꯤ, ꯂꯝ ꯍꯦꯜꯂꯤ, ꯍꯦꯟꯗꯣꯛꯅ ꯍꯦꯟꯃꯜꯂꯤ꯫ ꯃꯥꯒꯤ ꯂꯝꯗꯣ ꯈꯖꯤꯛ ꯈꯔꯥꯛꯀꯤ ꯂꯝ ꯈꯨꯍꯦꯟ ꯂꯥꯛꯍꯦꯟ ꯅꯠꯇꯦ꯫ ꯉꯥꯡꯅ ꯁꯥꯟꯅꯕ ꯌꯥꯗꯦ, ꯍꯦꯟꯈ꯭ꯔꯦ, ꯑꯣꯈꯛ ꯍꯦꯟꯈ꯭ꯔꯦ, ꯑꯣꯈꯛ ꯉꯥꯎꯁꯤꯟꯅꯈ꯭ꯔꯦ꯫ ꯃꯔꯝ ꯏꯆꯥꯗ ꯉꯁꯤ ꯃꯤꯀꯨꯞꯁꯤꯗ ꯏꯈꯪ ꯈꯪꯍꯧꯗꯅ ꯃꯇꯝ ꯀꯨꯏꯅ ꯇꯨꯃꯤꯟ ꯂꯩꯔꯨꯔꯒ ꯂꯥꯛꯄꯗꯨꯗ ꯅꯨꯖꯥ ꯊꯃꯣꯏꯗꯨ ꯈꯖꯤꯛ ꯃꯀꯥꯂꯝꯂꯛꯄ ꯃꯥꯜꯂꯤ꯫ ꯃꯄꯥꯟ ꯊꯣꯡꯒꯤ ꯁꯛꯇꯝꯗꯨꯗ ꯁꯨꯛꯂꯕꯁꯨ ꯊꯃꯣꯏꯗꯗꯤ ꯈꯖꯤꯛ ꯍꯔꯥꯎꯔꯤ꯫ ꯍꯥꯏꯕ ꯈꯪꯕ ꯉꯝꯃꯤ꯫ ꯇꯞꯅ ꯆꯪꯁꯤꯜꯂꯛꯏ, ꯌꯥꯝꯅ ꯇꯞꯅ꯫ ꯊꯧꯕꯒꯤ ꯃꯅꯥꯛ ꯌꯧꯕꯗ ꯇꯞꯅ ꯊꯥꯡꯂꯝꯕ ꯈꯣꯡꯊꯥꯡꯗꯣ ꯑꯃꯨꯛꯀ ꯍꯦꯟꯅ ꯇꯞꯅ ꯊꯥꯡꯂꯗꯨꯅ ꯊꯧꯕꯗ ꯌꯦꯡꯂꯛꯂꯤ꯫ ꯀꯧꯔꯛꯂꯤ ꯉꯁꯤꯗꯤ꯫ ꯗꯥ ꯊꯧꯕ, ꯀꯩꯗꯧꯔꯝꯃꯤꯅꯣ? ꯅꯪ ꯉꯥꯏꯔꯝꯃꯤꯅꯦ꯫ ꯂꯂꯩꯕꯤ ꯈꯪꯁꯤꯟꯅꯗꯕ ꯁꯥꯔꯗꯨꯅ ꯑꯩꯗꯤ ꯀꯩ ꯂꯩꯒꯦ ꯗꯥ ꯊꯧꯕ, ꯅꯆꯟ ꯉꯥꯏꯔꯝꯃꯤꯕꯕꯣ? ꯅꯆꯟ ꯍꯥꯏꯕ ꯋꯥꯍꯩꯗꯨ ꯇꯥꯕꯗ ꯊꯧꯕ ꯆꯤꯝꯕꯥꯜ ꯆꯤꯡꯂꯗꯨꯅ ꯈꯖꯤꯛ ꯅꯣꯛꯂꯛꯂꯤ꯫ ꯃꯉꯛꯇꯨꯁꯨ ꯃꯊꯛ ꯃꯈꯥ ꯅꯣꯝꯂꯗꯨꯅ ꯂꯩꯕꯛ ꯃꯈꯥꯗ ꯐꯠ ꯂꯩꯊꯈꯤ꯫ ꯉꯥꯎꯔꯤ ꯌꯨꯗꯨ, ꯌꯨ ꯉꯥꯎꯔꯛꯑꯦ, ꯌꯨ ꯊꯛꯑꯦ ꯍꯥꯏꯕ ꯏꯔꯥꯏ ꯂꯥꯏꯅ ꯈꯪꯕ ꯉꯝꯃꯤ꯫ ꯑꯗꯨꯛ ꯉꯥꯎꯕ ꯌꯨꯗꯨ ꯉꯥꯎꯗ꯭ꯔꯁꯥ ꯇꯞꯅ ꯃꯃꯥꯏꯗꯨ ꯑꯃꯨꯛ ꯅꯣꯟꯈꯠꯇꯨꯅ ꯂꯂꯩꯕꯤꯗ ꯃꯃꯤꯠ ꯑꯅꯤꯗꯨꯅ ꯅꯨꯡꯁꯤꯅ ꯌꯦꯡꯂꯗꯨꯅ ꯍꯥꯏꯔꯛꯂꯤ꯫ ꯍꯥꯏꯔꯣ, ꯉꯁꯤꯗꯤ ꯅꯆꯤꯟ ꯄꯦꯅ ꯅꯆꯟꯕꯨ ꯍꯥꯏꯕ ꯋꯥꯍꯩꯗꯣ ꯍꯥꯏꯔꯣ꯫ ꯉꯁꯤꯅ ꯑꯔꯣꯏꯕ ꯑꯣꯏꯍꯜꯂꯗꯧꯅꯤ, ꯍꯥꯏꯌꯨ, ꯄꯦꯅꯕ ꯍꯥꯏꯌꯨ꯫ ꯅꯨꯄꯥ ꯃꯥꯒꯤ ꯃꯔꯤ ꯃꯈꯣꯡ ꯁꯝꯅꯗꯕ ꯋꯥꯗꯨꯗ ꯏꯉꯛꯉꯛꯂꯦ ꯂꯂꯩꯕꯤ꯫ ꯃꯃꯤꯠ ꯃꯅꯥꯒ ꯂꯥꯎꯊꯣꯛꯇꯨꯅ ꯀꯩꯅꯣ ꯍꯥꯏꯕꯒꯨꯝ ꯌꯦꯡꯂꯛꯂꯤ꯫ ꯑꯃꯨꯛꯁꯨ ꯃꯆꯤꯟꯅ ꯊꯧꯅ ꯆꯃꯝꯅꯅ ꯍꯪꯂꯨꯏ꯫ ꯀꯩꯕ? ꯑꯌꯨꯛꯁꯤꯗ ꯌꯨ ꯑꯃꯨꯛ? ꯃꯈꯥ ꯇꯥꯕ ꯅꯪꯗ꯭ꯔꯤꯉꯩ ꯊꯧꯕꯅ ꯍꯦꯛꯇ ꯋꯥ ꯃꯔꯛ ꯊꯠꯂꯛꯂꯤ꯫
ꯍꯣꯏ ꯍꯥꯏꯅꯤꯡꯉꯝꯒꯅꯤ ꯌꯨ ꯊꯛꯂꯛꯄ꯭ꯔꯥ ꯊꯛꯂꯨꯔꯕ꯭ꯔꯥ ꯍꯥꯏꯅ ꯍꯥꯏꯐꯝꯁꯨ ꯊꯣꯛꯏꯗ ꯃꯔꯝꯗꯤ ꯑꯩꯗꯤ ꯉꯥꯎꯁꯤꯟꯅꯕꯅꯤꯅ ꯑꯣꯛꯅꯕ ꯌꯨ ꯊꯛꯄꯅꯤꯅ ꯂꯂꯩꯕꯤ ꯈꯨꯝꯅꯕ ꯇꯧꯗꯦ ꯇꯨꯃꯤꯟ ꯇꯥꯔꯤ ꯍꯥꯏꯔꯛꯂꯤꯕ ꯋꯥꯗꯣ ꯃꯨꯟꯅ ꯇꯥꯔꯤ ꯃꯥꯅ ꯈꯪꯗ꯭ꯔꯤꯕ ꯃꯅꯨꯡꯗ ꯐꯝꯂꯤꯕ ꯑꯥꯔꯊ ꯀꯌꯥ ꯆꯦꯟꯕ ꯋꯥꯗꯣ ꯀꯩ ꯋꯥꯅꯣ ꯍꯥꯏꯅ ꯃꯁꯥ ꯃꯊꯟꯇ ꯑꯥꯔꯊꯗꯨ ꯈꯪꯗꯣꯛꯅꯕ ꯍꯣꯠꯅꯖꯔꯤ ꯇꯨꯃꯤꯟꯅ ꯂꯩꯁꯤꯟꯗꯨꯅ ꯅꯨꯄꯥ ꯃꯥꯁꯨ ꯅꯨꯄꯤꯗꯨꯅ ꯇꯨꯃꯤꯟ ꯇꯥꯗꯨꯅ ꯂꯩꯕꯗꯨꯗ ꯃꯈꯥꯃꯨꯛ ꯇꯥꯔꯛꯂꯤ ꯊꯃꯣꯏ ꯆꯥꯛꯅ ꯌꯥꯝꯅ ꯂꯦꯝꯅ ꯍꯥꯏꯔꯛꯂꯤ ꯋꯥꯍꯩ ꯈꯔ ꯃꯒꯨꯟ ꯂꯩꯕ ꯑꯥꯔꯊ ꯆꯦꯟꯕ ꯋꯥꯍꯩ ꯈꯔ ꯉꯁꯤꯁꯨ ꯍꯧꯖꯤꯛꯁꯨ ꯅꯪꯒ ꯋꯥꯔꯤ ꯁꯥꯕ ꯉꯝꯅꯕ ꯍꯥꯏꯗꯨꯅ ꯈꯨꯟꯖꯤꯟꯗꯒꯤ ꯌꯨ ꯄꯦꯛ ꯈꯔ ꯊꯛꯆꯜꯂꯛꯑꯕꯅꯤ ꯃꯨꯟꯅ ꯌꯦꯡꯂꯨꯏ ꯑꯃꯨꯛꯇꯪ ꯃꯤꯠꯂꯨꯗꯨꯗ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ ꯅꯨꯄꯥ ꯑꯣꯏꯕ ꯃꯥꯁꯨ ꯃꯤꯠꯆꯥꯅꯩ ꯉꯥꯏꯍꯥꯛ ꯑꯅꯤꯗꯨ ꯊꯧꯕ ꯂꯂꯩꯕꯤꯒꯤ ꯇꯔꯨ ꯇꯔꯨ ꯂꯥꯡꯅ ꯄꯥꯡꯂꯤꯕ ꯃꯤꯠꯂꯨꯗꯨꯗ ꯌꯦꯡꯂꯗꯨꯅ ꯃꯈꯥꯃꯨꯛ ꯇꯥꯔꯛꯂꯤ ꯃꯁꯤꯁꯨ ꯀꯅꯥꯒꯤꯗꯃꯛ ꯂꯂꯩꯕꯤ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯕ ꯅꯨꯄꯥ ꯃꯥꯒꯤ ꯋꯥꯗꯨꯗ ꯀꯩꯅꯣ ꯈꯟꯗꯨꯅ ꯇꯨꯃꯤꯟꯅ ꯌꯦꯡꯂꯤ ꯃꯇꯤꯟꯒꯗꯣ ꯑꯃꯨꯛꯇꯪ ꯀꯨꯠ ꯌꯣꯠꯊꯗꯨꯅ ꯃꯃꯤꯠꯀꯗꯣ ꯑꯅꯤꯔꯛ ꯑꯍꯨꯝꯂꯛ ꯇꯒꯨꯞ ꯇꯒꯨꯞꯀ ꯀꯨꯞꯂꯛꯂꯤ ꯊꯧꯕꯁꯨ ꯌꯥꯝ ꯂꯦꯝꯅ ꯑꯃꯨꯛꯁꯨ ꯃꯈꯥ ꯇꯥꯔꯛꯂꯤ ꯅꯪꯕꯨ ꯅꯨꯡꯁꯤꯔꯨꯕꯒꯤ ꯇꯥꯕꯤꯅꯕ ꯂꯩꯔꯤ ꯃꯇꯥꯡꯒꯣ ꯍꯥꯏꯍꯧꯔꯒꯦ ꯌꯥꯎꯅ ꯍꯥꯏꯔꯛꯂꯤꯕ꯭ꯔꯥ ꯉꯁꯤꯗꯤ ꯌꯥꯝ ꯊꯧꯅꯥ ꯂꯩꯈ꯭ꯔꯦ ꯊꯧꯕ ꯏꯕꯨꯡꯉꯣꯗꯣ ꯃꯥꯅ ꯉꯥꯡꯕ ꯇꯥꯔꯤ ꯁꯥꯗꯨꯅ ꯇꯥꯍꯜꯂꯒꯦ ꯃꯇꯥꯒꯣ ꯑꯗꯨꯛ ꯂꯦꯝꯅ ꯍꯥꯏꯔꯛꯄ꯭ꯔꯥ ꯌꯨ ꯃꯔꯛꯇꯒꯤ ꯍꯥꯏꯔꯛꯄ ꯋꯥꯅꯤ ꯍꯥꯏꯗꯨꯅ ꯂꯧꯁꯤꯟꯕ ꯉꯝꯂꯣꯏꯗꯧꯔꯤꯕ꯭ꯔꯥ ꯅꯨꯖꯥ ꯃꯥꯅ ꯈꯟꯕꯗ ꯋꯥꯍꯜꯂꯤ ꯆꯃꯝꯅ ꯍꯜꯂꯤ ꯃꯥꯒꯤ ꯃꯔꯣꯜ ꯂꯣꯟꯗꯕꯤ ꯅꯨꯄꯤꯁꯤꯒꯤ ꯃꯇꯧꯁꯤꯗ ꯇꯁꯦꯡꯅ ꯍꯦꯛ ꯑꯋꯥꯕ ꯍꯥꯏꯕꯗꯨ ꯑꯣꯏꯍꯜꯂꯤ ꯃꯤꯗꯧꯅ ꯅꯨꯡꯁꯤ ꯀꯣꯏꯇꯥꯟ ꯇꯥꯟꯅꯕꯗ ꯊꯤꯅ ꯆꯩꯕ꯭ꯔꯁꯨ ꯆꯩꯔꯛꯇ ꯍꯪꯒꯠꯅ ꯃꯤꯠꯌꯦꯡ ꯈꯥꯅ ꯌꯦꯡꯂꯛꯄ꯭ꯔꯁꯨ ꯌꯦꯡꯂꯛꯇ ꯇꯁꯦꯡꯅ ꯃꯔꯣꯜ ꯂꯣꯟꯗꯕ ꯂꯣꯟꯊꯣꯛꯇꯕꯤ ꯑꯣꯏꯕꯗꯨꯅ ꯍꯦꯟꯅ ꯁꯔꯨꯛ ꯆꯥꯝꯃ ꯆꯥꯝꯃ ꯍꯦꯟꯅ ꯋꯥꯍꯜꯂꯔꯤ ꯋꯥꯍꯩ ꯈꯔ ꯍꯥꯏꯗꯨꯅ ꯅꯨꯡꯁꯤ ꯅꯨꯡꯁꯤꯗꯦ ꯍꯥꯏꯔꯛꯄꯗ ꯑꯁꯨꯝꯅ ꯑꯋꯥꯕꯗꯤ ꯑꯣꯏꯔꯣꯏ ꯑꯣꯝꯗꯨꯅ ꯅꯨꯡꯁꯤꯕꯁꯨ ꯃꯥꯟ ꯅꯨꯡꯁꯤꯗꯕꯁꯨ ꯃꯥꯟ ꯂꯩꯕ ꯃꯇꯧꯗꯨꯗꯗꯤ ꯇꯁꯦꯡꯅ ꯋꯥꯍꯜꯂꯤ ꯆꯃꯝꯅꯍꯜꯂꯤ ꯋꯥꯈꯜꯗꯨ ꯄꯥꯈꯪ ꯃꯥꯒꯤ ꯑꯉꯥꯎꯕ ꯋꯥꯈꯜꯗꯨ ꯀꯌꯥꯗꯤ ꯀꯨꯏꯔꯦ ꯑꯩꯅ ꯅꯨꯡꯁꯤꯅ ꯍꯥꯏꯔꯛꯏꯁꯦ ꯌꯥꯕꯤꯒꯗꯕ ꯅꯪꯅ ꯌꯥꯕ ꯀꯧꯕ ꯂꯩꯇꯕꯗ ꯀꯔꯤꯅꯣ ꯑꯩꯅ ꯇꯧꯒꯗꯧꯔꯤꯕꯁꯦ ꯅꯪꯁꯨ ꯑꯩꯅ ꯍꯥꯏꯖꯔꯤꯕꯗꯤ ꯌꯥꯝ ꯆꯥꯎꯊꯣꯛꯏ ꯌꯥꯝ ꯄꯣꯡꯉꯤ ꯑꯩꯅ ꯅꯣꯟꯖꯔꯒ ꯁꯨꯝ ꯀꯣꯏꯇꯥꯟ ꯇꯥꯟꯅꯕꯁꯤꯗ ꯅꯣꯡꯃꯇ ꯑꯣꯏꯁꯨ ꯁꯤꯅꯤ ꯃꯩꯅꯤ ꯍꯥꯏꯗꯦꯅꯦ ꯌꯥꯏ ꯁꯥꯏꯗꯦ ꯌꯥꯗꯦ ꯁꯥꯏꯗꯦ ꯅꯪꯅ ꯊꯤꯅ ꯆꯩꯗꯨꯅ ꯑꯩꯉꯣꯟꯗ ꯇꯥꯜꯂꯛꯄꯗ ꯑꯩꯅ ꯑꯃꯨꯛ ꯍꯟꯅ ꯅꯇꯨꯡ ꯏꯟꯅꯗꯧꯕ ꯉꯥꯎꯁꯤꯟꯅꯗꯧꯕꯁꯨ ꯅꯠꯇꯦ ꯉꯥꯎꯁꯤꯟꯅꯕ ꯐꯗꯨꯅ ꯅꯪꯅ ꯍꯥꯏꯕ ꯌꯥꯒꯦꯅ ꯂꯩꯔꯤꯕ ꯑꯩꯕꯨ ꯅꯪꯅ ꯅꯣꯡꯃꯗ ꯊꯧꯁꯥꯕꯤꯗꯦ ꯌꯥꯅꯤꯡꯉꯤ ꯌꯥꯅꯤꯡꯗꯦ ꯍꯥꯏꯕꯗ ꯑꯩꯅ ꯁꯥꯎꯒꯗꯧꯕꯁꯨ ꯂꯩꯇꯦ ꯅꯪꯒꯤ ꯈꯪꯅꯕ ꯂꯩꯔꯁꯨ ꯑꯩꯅ ꯌꯦꯠꯇꯧ ꯅꯠꯇꯦ ꯑꯩ ꯑꯗꯨꯛ ꯍꯥꯟꯅ ꯐꯠꯇꯕ ꯃꯤꯗꯤ ꯑꯣꯏꯗꯕꯅꯤ ꯂꯟ ꯁꯣꯔ ꯑꯃ ꯑꯃꯨꯛ ꯁꯥꯡꯅ ꯍꯣꯟꯊꯔꯛꯂꯤ ꯊꯧꯕ ꯋꯥꯔꯦ ꯊꯃꯣꯏꯗ ꯑꯣꯝꯂꯝꯕ ꯄꯨꯝꯕꯗꯨ ꯄꯨꯊꯣꯔꯛꯅꯕ ꯍꯣꯠꯅꯕꯗ ꯊꯛꯂꯛꯈꯤꯕ ꯌꯨꯒꯤ ꯅꯤꯁꯥꯗꯨꯁꯨ ꯂꯣꯏꯅ ꯍꯟꯈ꯭ꯔꯦ ꯅꯨꯡꯁꯤꯕ ꯁꯛꯇꯝꯅ ꯃꯤꯠꯃꯥꯡꯗꯨꯗ ꯂꯦꯞꯇꯨꯅ ꯂꯩꯈꯤꯕꯗ ꯅꯤꯁꯥ ꯃꯥꯡꯈ꯭ꯔꯦ ꯂꯣꯏꯅ ꯃꯥꯡꯈ꯭ꯔꯦ ꯍꯟꯈ꯭ꯔꯦ ꯄꯨꯜꯂꯞ ꯑꯩ ꯅꯣꯡꯃꯗ ꯅꯪ ꯎꯍꯧꯗꯕꯗ ꯂꯩꯐꯝ ꯈꯪꯗꯦ ꯌꯨꯁꯤꯒ ꯂꯣꯏꯅꯕꯒꯤ ꯅꯪꯅ ꯑꯩꯕꯨ ꯍꯩꯅꯗꯦ ꯅꯠꯇ꯭ꯔꯥ ꯑꯩꯕꯨ ꯇꯨꯀꯠꯆꯩ ꯍꯪꯒꯣꯏ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ ꯅꯪꯒꯤꯗꯣ ꯂꯂꯩꯕꯤ ꯇꯨꯃꯤꯟꯅ ꯑꯗꯨꯝ ꯋꯥꯒ ꯉꯥꯡꯕ ꯍꯥꯏꯕ ꯉꯝꯖꯗꯈꯩ ꯊꯧꯕꯗ ꯃꯃꯤꯠ ꯀꯨꯞꯇꯕ ꯃꯈꯩ ꯅꯨꯡꯉꯥꯏꯇꯅ ꯑꯗꯨꯝ ꯌꯦꯡꯗꯨꯅ ꯂꯩꯔꯤ ꯊꯧꯕꯁꯨ ꯃꯈꯥ ꯑꯗꯨꯝ ꯇꯥꯅ ꯋꯥꯗꯨ ꯉꯥꯡꯂꯤ ꯂꯦꯞꯅꯤ ꯍꯥꯏꯕ ꯈꯪꯗ꯭ꯔꯦ ꯉꯁꯤ ꯅꯨꯃꯤꯠꯁꯤꯗ ꯃꯔꯤ ꯃꯔꯤ ꯄꯦꯟꯗꯕ ꯃꯌꯥꯝꯗꯣ ꯍꯥꯏꯔꯔꯤ ꯃꯥꯒꯤ ꯊꯃꯣꯏ ꯍꯨꯕꯤꯗꯨꯗ ꯄꯥꯎꯗꯝꯖꯔꯤ ꯃꯥꯅ ꯊꯦꯡꯅꯔꯤꯕ ꯑꯋꯥꯕ ꯅꯨꯡꯉꯥꯏꯇꯕ ꯄꯨꯝꯅꯃꯛꯇꯣ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯃꯥꯟꯅꯕ ꯋꯥꯍꯩ ꯑꯣꯏꯔꯁꯨ ꯇꯝꯖꯔꯤ ꯃꯥꯒꯤ ꯅꯨꯡꯁꯤꯕꯤꯗꯨꯗ ꯑꯩ ꯅꯍꯥꯟ ꯏꯟꯇꯔꯚ꯭ꯌꯨ ꯌꯥꯎꯔꯦ ꯍꯥꯏꯕꯗꯣ ꯈꯜꯂꯛꯏ ꯃꯊꯪ ꯍꯞꯇꯥꯗꯩꯗꯤ ꯊꯕꯛ ꯆꯠꯄ ꯍꯧꯔꯅꯤ ꯁꯤꯗꯒꯤꯗꯤ ꯅꯪꯅ ꯌꯦꯡꯅꯤꯡꯗꯕ ꯑꯩꯁꯦ ꯎꯕꯁꯨ ꯐꯪꯂꯔꯣꯏ ꯅꯪꯒꯤ ꯑꯄꯥꯝꯕ ꯊꯨꯡꯂꯅꯤ ꯅꯪꯕꯨ ꯀꯣꯏꯁꯦꯟ ꯁꯦꯟꯅꯖꯕ ꯏꯁꯤꯡ ꯁꯣꯛꯄ ꯗꯨꯀꯥꯟ ꯆꯠꯄ ꯐꯥꯝ ꯆꯠꯄꯗ ꯅꯃꯥꯟꯅꯕꯤ ꯃꯔꯛꯇ ꯇꯤꯟꯕꯗ ꯀꯣꯏꯍꯟꯒꯩꯅꯕꯗ ꯑꯗꯨꯁꯨ ꯇꯧꯔꯔꯣꯏ ꯂꯂꯩꯕꯤꯗꯨ ꯊꯣꯏꯕꯒꯤ ꯋꯥꯍꯩꯁꯤꯡꯗꯨꯗ ꯊꯋꯥꯏ ꯅꯨꯡꯉꯥꯏꯖꯗꯦ ꯊꯧꯕꯁꯨ ꯅꯨꯄꯥ ꯅꯠꯇꯗꯧꯅ ꯃꯄꯤꯔꯒ ꯆꯦꯜꯂꯛꯂꯤ ꯋꯥꯍꯩꯁꯤꯡꯗꯨ ꯍꯥꯏꯅꯕ ꯍꯣꯠꯅꯕꯗ ꯃꯃꯤꯠ ꯏꯔꯥ ꯆꯦꯜꯂꯤ ꯃꯇꯧꯗꯨ ꯎꯕꯗ ꯂꯂꯩꯕꯤꯁꯨ ꯑꯔꯩꯕ ꯊꯧꯅꯥ ꯄꯨꯝꯕ ꯄꯨꯊꯣꯛꯇꯨꯅ ꯈꯣꯝꯖꯤꯜꯂꯕ ꯃꯇꯨꯡ ꯊꯧꯕꯗ ꯋꯥ ꯈꯔ ꯍꯥꯏꯒꯦ ꯍꯥꯏꯗꯨꯅ ꯇꯞꯂꯞ ꯈꯣꯟꯖꯦꯜ ꯄꯤꯛꯅ ꯀꯧꯖꯔꯛꯂꯤ ꯗꯥ ꯊꯧꯕ ꯅꯪ ꯊꯕꯛꯄꯨꯗꯤ ꯌꯥꯝ ꯆꯤꯜꯂꯝꯒꯅꯤ
ꯑꯩꯁꯨ ꯋꯥꯍꯩꯁꯤꯡꯁꯦ ꯈꯪꯍꯟꯅꯤꯡꯗꯅ ꯍꯥꯏꯈ꯭ꯔꯦ꯫ ꯅꯪ ꯁꯥꯎꯅꯨꯀꯣ꯫ ꯍꯥꯏꯒꯤ ꯈꯟꯅ ꯀꯥꯈꯠꯆꯔꯕ ꯆꯤꯝꯕꯥꯜꯗꯨ ꯑꯃꯨꯛ ꯑꯣꯝꯁꯤꯟꯈ꯭ꯔꯦ, ꯍꯥꯏꯍꯟꯈꯤꯗ꯭ꯔꯦ꯫ ꯅꯨꯄꯥ ꯃꯥꯅ ꯃꯔꯛ ꯊꯠꯇꯨꯅ ꯊꯝꯈ꯭ꯔꯦ꯫ ꯍꯥꯏꯅꯤꯡꯕꯅꯤ ꯋꯥꯍꯩ ꯈꯔ ꯈꯛꯇꯤ꯫ ꯍꯥꯏꯒꯤ ꯈꯟꯅ ꯀꯥꯈꯠꯆꯔꯛꯈꯤꯕꯅꯤ ꯆꯤꯝꯕꯥꯜ ꯃꯥꯁꯨ, ꯑꯗꯨꯕꯨ ꯍꯥꯏꯕ ꯍꯦꯛ ꯉꯝꯍꯟꯗꯅ ꯂꯣꯏꯁꯤꯟꯈ꯭ꯔꯦ꯫ ꯍꯥꯟꯅꯒꯤ ꯐꯤꯕꯝꯗ ꯑꯗꯨꯝ ꯂꯥꯛꯈ꯭ꯔꯦ꯫ ꯇꯨꯃꯤꯟ ꯊꯧꯕꯗ ꯌꯦꯡꯗꯨꯅ ꯑꯃꯨꯛ ꯂꯩꯔꯦ꯫ ꯃꯈꯥ ꯇꯥꯅ ꯍꯥꯏꯔꯛꯀꯗꯧꯔꯤꯕ ꯋꯥꯗꯣ ꯃꯥ ꯇꯥꯔꯒꯦ ꯈꯟ ꯋꯥ ꯉꯥꯡꯁꯤꯜꯂꯨꯗ꯭ꯔꯦ꯫ ꯂꯩꯈ꯭ꯔꯦ ꯇꯨꯃꯤꯟ ꯑꯗꯨꯝ ꯂꯩꯁꯤꯟꯈ꯭ꯔꯦ꯫ ꯅꯩꯁꯤꯟꯗꯨꯅ ꯊꯝꯈ꯭ꯔꯦ ꯃꯔꯣꯜꯗꯨꯁꯨ꯫ ꯉꯁꯤꯗꯤ ꯅꯪꯒꯤ ꯅꯕꯨꯡꯅꯦꯅ ꯈꯜꯂꯨ꯫ ꯅꯪꯁꯨ ꯏꯆꯟꯅꯦꯅ ꯈꯟꯒꯦ꯫ ꯑꯗꯨꯒ ꯑꯃꯨꯛ ꯑꯀꯣꯏꯕꯗꯨꯗ ꯀꯣꯏꯅ ꯌꯦꯡꯂꯤ꯫ ꯑꯗꯨꯒ ꯃꯅ ꯍꯌꯦꯡ ꯍꯥꯏꯔꯤꯕ ꯅꯨꯃꯤꯠꯁꯤꯗꯒꯤ ꯍꯧꯅ ꯑꯩ ꯌꯨꯁꯨ ꯊꯛꯂꯔꯣꯏ꯫ ꯄꯨꯟꯁꯤꯒꯤ ꯑꯣꯏꯅ ꯂꯩꯇꯣꯟ ꯇꯝꯈ꯭ꯔꯔꯣꯏ꯫ ꯅꯪꯅ ꯄꯥꯝꯗꯕ ꯊꯕꯛ ꯑꯝꯇ ꯇꯧꯔꯔꯣꯏ꯫ ꯍꯌꯦꯡꯗꯩ ꯑꯩꯒꯤ ꯑꯅꯧꯕ ꯁꯛꯐꯝꯗꯨꯗ ꯑꯃꯨꯛ ꯊꯦꯡꯅꯁꯤ꯫ ꯑꯗꯨꯕꯨ ꯅꯪꯅ ꯑꯩꯒꯤ ꯄꯨꯟꯁꯤꯒꯤ ꯇꯥꯂꯣꯏ ꯑꯣꯏꯅ ꯂꯩꯕꯤꯔꯣ꯫ ꯑꯩꯒꯤꯁꯦ ꯐꯣꯔꯁ ꯇꯧꯕꯗꯤ ꯅꯠꯆꯗꯦ, ꯔꯤꯀ꯭ꯋꯦꯁꯅꯤ, ꯂꯥꯟꯅ ꯈꯟꯒꯅꯨ꯫ ꯑꯩꯅ ꯅꯪꯕꯨ ꯉꯥꯛꯄꯤ ꯁꯦꯟꯕꯤꯒꯅꯤ꯫ ꯑꯩꯅ ꯍꯥꯏꯔꯤꯁꯤꯡꯁꯦ ꯀꯥꯎꯕꯤꯈꯤꯅꯨ꯫ ꯀꯔꯤꯒꯨꯝꯕ ꯑꯩꯒꯤ ꯑꯅꯧꯕ ꯁꯛꯇꯝꯗꯨꯗꯁꯨ ꯅꯪꯒꯤ ꯊꯃꯣꯏꯗꯣ ꯈꯖꯤꯛꯇ ꯐꯥꯎꯕ ꯍꯣꯡꯕ ꯉꯝꯗꯕ, ꯑꯗꯨ ꯑꯣꯏꯕ ꯇꯥꯔꯗꯤ ꯑꯩ ꯃꯄꯣꯛꯁꯤꯃꯒꯤ ꯌꯦꯜꯂꯛꯑꯔꯣꯏ꯫ ꯅꯐꯝꯗ ꯃꯇꯝ ꯈꯔꯗꯤ ꯄꯤꯒꯦ, ꯑꯩꯉꯣꯟꯗꯁꯨ ꯄꯤꯌꯨ꯫ ꯉꯁꯤꯒꯤꯗꯤ ꯑꯩ ꯑꯃꯨꯛ ꯆꯠꯂꯒꯦ꯫ ꯅꯪꯁꯨ ꯀꯩꯊꯦꯜ ꯊꯣꯛꯇꯣꯏꯔꯝꯅꯤ, ꯑꯩ ꯆꯠꯂꯦ꯫ ꯊꯧꯕꯗ ꯅꯣꯛꯐꯦ ꯇꯧꯅ ꯋꯥꯍꯩꯁꯤꯡ ꯑꯗꯨ ꯍꯥꯏꯔꯝꯂꯒ ꯆꯠꯈ꯭ꯔꯦ꯫ ꯇꯔꯛꯀꯤ ꯍꯣꯠꯅꯔꯝꯕ ꯅꯨꯄꯥ ꯃꯥꯟꯗꯕ ꯃꯤꯠꯂꯨ ꯄꯤꯔꯥꯡꯗꯨꯃꯁꯨ ꯇꯥꯍꯜꯂꯛꯈꯤꯗ꯭ꯔꯦ, ꯐꯥꯖꯤꯟꯈ꯭ꯔꯦ, ꯄꯟꯍꯟꯈ꯭ꯔꯦ ꯄꯥꯒꯤ ꯕꯜꯂꯣꯟꯗ꯫ ꯍꯥꯏꯅꯤꯡꯕ ꯋꯥꯗꯨ ꯈꯣꯟꯖꯦꯜ ꯊꯣꯛꯅ ꯃꯀꯥꯂꯝꯅ ꯍꯥꯏꯖꯕꯗꯤ ꯉꯝꯍꯧꯗ ꯃꯆꯤꯟꯗꯨꯗ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯜꯂꯤ꯫ ꯑꯩꯕꯨ ꯉꯥꯛꯄꯤ ꯁꯦꯟꯕꯤꯅꯤ ꯍꯥꯏꯕ, ꯑꯩꯁꯦ ꯃꯥꯒꯤ ꯇꯥꯂꯣꯏ ꯑꯣꯏꯅ ꯃꯄꯣꯛꯁꯤꯃꯒꯤ ꯑꯣꯏꯕꯤꯔꯣ ꯍꯥꯏꯕ꯫ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯟꯗꯨꯅ ꯂꯦꯞꯂꯤꯕ ꯈꯣꯡꯐꯝꯗꯨ ꯃꯆꯤ ꯂꯦꯡꯗ ꯑꯗꯨꯝ ꯂꯩꯔꯤ꯫ ꯑꯃꯨꯛꯀꯁꯨ ꯅꯤꯡꯁꯤꯡꯂꯛꯂꯤ ꯍꯌꯦꯡꯗꯩ ꯎꯕ ꯐꯪꯉꯔꯣꯏ ꯍꯥꯏꯕꯗꯨ ꯅꯥꯁꯣꯟ ꯄꯤꯛꯅ ꯈꯣꯟꯊꯥꯡ ꯌꯩꯅ ꯅꯥꯞꯄꯗꯨꯗ ꯍꯟꯖꯤꯟ ꯍꯟꯖꯤꯟꯅ ꯇꯥꯔꯔꯤ꯫ ꯃꯊ꯭ꯋꯥꯏ ꯅꯨꯡꯉꯥꯏꯇꯅ ꯇꯦꯛꯁꯤ ꯁꯣꯟꯗꯨꯅ ꯂꯦꯞꯇꯨꯅ ꯊꯧꯕꯒꯤ ꯃꯥꯏꯀꯩ ꯌꯦꯡꯗꯨꯅ ꯂꯩꯍꯧꯕ ꯅꯠꯇꯅ ꯎꯄꯥꯏ ꯂꯩꯇꯦ꯫ ꯀꯌꯥꯗꯤ ꯅꯤꯡꯉꯝꯖꯗꯕꯤ ꯃꯥꯜꯂꯤ ꯃꯇꯧꯗꯨ, ꯍꯩꯉꯝ ꯇꯧꯉꯝꯖꯗꯕꯤ ꯏꯪ ꯏꯪ ꯂꯥꯎꯕꯤ ꯅꯨꯖꯥ ꯃꯥꯗꯤ꯫ ꯊꯃꯣꯏꯒꯤ ꯋꯥ ꯐꯥꯎꯕ ꯃꯀꯥꯂꯝꯅ ꯍꯥꯏꯗꯣꯛꯄ ꯉꯝꯗꯕꯤꯅꯤ, ꯂꯣꯟꯊꯣꯛꯇꯕꯤꯅꯤ, ꯃꯆꯤꯟ ꯂꯨꯝꯕꯤꯅꯤ, ꯁꯣꯟꯖꯕꯤꯅꯤ, ꯅꯧꯖꯕꯤꯅꯤ꯫ ꯁꯣꯝꯗꯁꯨ ꯏꯔꯤꯛꯈꯣꯝꯕ ꯍꯣꯏꯗ ꯂꯨꯍꯣꯡꯕꯒꯤ ꯌꯨꯝ ꯀꯟꯅ ꯂꯣꯏꯁꯤꯟꯕ ꯂꯥꯛꯅꯔꯤ꯫ ꯄ꯭ꯔꯦꯝꯒ ꯊꯣꯏꯕꯒꯁꯨ ꯌꯨꯝ ꯂꯣꯏꯁꯤꯟꯕꯗꯨ ꯌꯥꯎꯔꯤ꯫ ꯃꯊꯛꯀꯤ ꯄꯣꯠ ꯆꯩ ꯃꯈꯥꯗ ꯄꯨꯊꯗꯨꯅ ꯕꯣꯔꯒ ꯀꯩꯅꯥꯒꯒꯤ ꯀꯥ ꯁꯦꯝꯗꯣꯛꯂꯤ꯫ ꯊꯩꯕꯁꯨ ꯊꯕꯛ ꯇꯧꯅ ꯇꯧꯅ ꯈꯗꯥꯡ ꯑꯗꯨꯃꯛ ꯅꯣꯝꯂꯤ꯫ ꯑꯩꯈꯣꯏ ꯃꯥꯁꯤꯗꯣ ꯆꯥꯅ ꯅꯟꯈ꯭ꯔꯕ ꯖꯥꯠꯂꯣ? ꯄꯨꯡ ꯑꯃꯃꯨꯛꯇꯤ ꯐꯥꯔꯝꯃꯅꯤꯕ꯫ ꯉꯍꯥꯟꯈꯩ ꯀꯣꯐꯤ ꯁꯦꯝꯃꯒ ꯉꯁꯤ ꯆꯉꯥꯡ ꯊꯛꯁꯦ ꯍꯥꯏꯕꯗꯨꯗ ꯒꯨꯒꯜꯗ ꯑꯃꯨꯛ ꯁ꯭ꯇꯦꯞ ꯊꯤ ꯂꯩꯔꯝꯗꯅꯅꯦ꯫ ꯏꯕꯨꯡꯉꯣꯒꯤ ꯈꯗꯥꯡꯁꯦ ꯀꯩꯅ ꯁꯥꯕꯤꯔꯛꯀꯦ? ꯅꯅꯥꯏ ꯑꯝꯇ ꯈꯪꯖꯒꯦꯗꯅ꯫ ꯅꯨꯄꯤꯗ ꯈꯦꯠꯅꯩ ꯃꯆꯤꯟꯗꯨꯕꯨ ꯀꯩ ꯂꯥꯏꯅ ꯁꯥꯕꯤꯔꯛꯄꯅꯣꯕ? ꯊꯥꯕꯗꯕꯨ ꯍꯧꯔꯅꯤꯅꯦ, ꯍꯦꯟꯃꯟꯈ꯭ꯔꯦ꯫ ꯃꯤꯅ ꯀꯩꯅꯣꯝ ꯍꯥꯏꯔꯛꯄꯗꯁꯨ ꯈꯨꯝꯗꯣꯏꯒꯤꯅꯦ ꯌꯥꯗꯨ ꯀꯥꯈꯠꯇꯅ ꯉꯥꯏꯔꯒ ꯂꯩꯕꯁꯤꯕꯨ ꯀꯩꯅꯣꯕ? ꯊꯣꯏꯕ ꯄ꯭ꯔꯦꯝꯅꯗꯤ ꯍꯦꯟꯍꯜꯂꯔꯣꯏ ꯈꯟ ꯃꯥꯁꯨ ꯅꯨꯄꯤ ꯆꯤꯟꯗꯥꯗꯨꯅ ꯍꯦꯛꯇ ꯉꯝꯅꯕ ꯃꯑꯣꯡꯗ ꯑꯣꯟꯈꯠꯇꯨꯅ ꯈꯨꯝꯂꯛꯂꯤ꯫ ꯍꯩꯄꯥꯗꯤ ꯏꯃꯥꯒꯤ ꯄꯥꯒꯅ ꯁꯥꯔꯛꯄ, ꯑꯗꯨꯒ ꯄꯥꯕꯨꯡꯒ ꯏꯃꯥꯁꯤꯒꯅ ꯁꯦꯝꯃꯛꯄ꯫ ꯌꯥꯔꯕ? ꯒ꯭ꯌꯥꯟ ꯇꯥꯔꯦꯀꯣ? ꯁꯣꯅꯣ ꯀꯣꯂꯥꯏꯇꯤꯁꯤꯗꯤ꯫ ꯏꯔꯤꯛ ꯈꯣꯝꯕꯁꯨ ꯊꯣꯏꯕꯒꯤ ꯋꯥꯗꯨꯗ ꯆꯩꯈꯠꯂꯛꯂꯤ꯫ ꯍꯩ ꯄꯥꯕꯨꯡ ꯏꯃꯥꯁꯤꯒꯅ ꯁꯦꯝꯃꯛꯄ ꯀꯥꯏꯅꯒꯗꯤ ꯍꯥꯏꯔꯅꯨ꯫ ꯑꯩꯈꯣꯏ ꯄꯥꯕꯨꯡꯒ ꯏꯃꯥꯁꯤꯒꯅ ꯁꯦꯝꯕ ꯄ꯭ꯔꯦꯝꯒ ꯑꯩꯒꯗꯤ ꯅꯪꯒꯤ ꯑꯗꯨꯒꯤ ꯆꯤꯟꯗꯣ ꯑꯗꯨꯃꯥꯏꯅ ꯇꯧꯗꯦ꯫ ꯑꯩꯈꯣꯏꯗꯤ ꯆꯤꯟ ꯀꯥꯡꯖꯩ ꯑꯣꯏꯗꯤ ꯈꯪꯉꯕ? ꯑꯩꯁꯤꯅꯅꯦ ꯀꯩ ꯍꯥꯏꯇꯥꯔꯦ ꯑꯦꯛꯁꯦꯞꯁꯟ ꯀꯥꯏꯗꯣ ꯈꯪꯉꯦꯗꯅ꯫ ꯑꯗꯨꯗꯨꯅꯦ ꯚꯥꯞ ꯇꯥꯔꯦꯀꯣ ꯅꯣꯏ ꯑꯅꯤꯃ꯫ ꯄ꯭ꯔꯦꯝꯗ ꯊꯣꯏꯕꯒꯤ ꯋꯥꯗꯨꯗ ꯇꯤꯡꯈꯠꯇꯅ ꯅꯣꯛꯊꯣꯔꯛꯂꯤ꯫ ꯏꯔꯤꯛ ꯈꯣꯝꯕꯗꯤ ꯇꯨꯃꯤꯟ ꯑꯗꯨꯝ ꯂꯩꯔꯤ ꯃꯣꯡꯍꯥꯗ꯫ ꯃꯥꯅ ꯇꯧꯐꯝ ꯊꯣꯛꯄꯗꯨ ꯇꯧꯔꯗꯨꯅ ꯋꯥꯒ ꯉꯥꯡꯂꯛꯇꯦ꯫ ꯂꯦꯝꯕ ꯁꯥꯔꯤ ꯃꯥꯜꯂꯤ ꯅꯨꯄꯥꯗꯣ, ꯂꯨꯍꯣꯡꯗꯧꯔꯦ ꯕꯣꯔ ꯑꯣꯏꯗꯧꯔꯦ ꯁꯥꯗꯅ꯫ ꯉꯍꯥꯟꯈꯩ ꯑꯣꯏꯔꯗꯤ ꯃꯥꯃꯨꯛ ꯋꯥ ꯉꯥꯡꯕ ꯃꯤ ꯑꯅꯤ ꯁꯨꯔꯣꯏꯗꯧꯅꯤ, ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯉꯥꯡꯂꯛꯇ꯭ꯔꯦ꯫ ꯑꯦꯛꯁꯦꯞꯁꯟ ꯑꯣꯏꯕꯗꯨꯅ ꯑꯣꯏꯕ ꯇꯥꯏꯅꯦ, ꯁꯛꯇꯨꯁꯨ ꯍꯩꯖꯤꯟꯈꯩ ꯐꯖꯔꯤꯗꯣ꯫ ꯍꯣꯏ ꯑꯗꯨꯃꯥꯏ ꯍꯥꯏꯇꯥꯔꯦ꯫ ꯂꯛꯅꯗꯨꯅ ꯍꯥꯏꯔꯛꯂꯤꯕ ꯋꯥꯗꯣ ꯏꯐ ꯍꯦꯛ ꯐꯖꯊꯣꯛꯈꯩ ꯆꯨꯝꯊꯣꯛꯅ ꯍꯥꯏꯔꯛꯄꯗꯨꯗ ꯏꯔꯤꯛ ꯈꯣꯝꯕꯗꯨ ꯅꯣꯛꯅꯤꯡꯂꯨꯔ ꯃꯥꯜꯂꯤ꯫ ꯈꯪꯅꯣꯛꯀ ꯅꯣꯛꯊꯣꯔꯛꯂꯤ꯫ ꯐꯖꯔꯦ ꯃꯅꯤꯡꯗꯩ ꯊꯦꯒꯠꯂꯛꯄꯗ ꯐꯥꯔꯁ ꯇꯥꯔꯤ ꯅꯪꯅ꯫ ꯏꯔꯤꯛ ꯈꯣꯝꯕꯒꯤ ꯋꯥꯍꯩꯗꯨꯗ ꯄ꯭ꯔꯦꯝꯗꯣ ꯑꯃꯨꯛꯇꯣꯏꯕ ꯁꯤꯈꯥꯡꯒꯩ ꯈꯥꯡꯈꯩ ꯅꯣꯛꯂꯤ꯫ ꯊꯣꯏꯕꯗꯤ ꯃꯆꯤꯟꯒꯗ ꯄꯣꯏꯊꯣꯛꯇꯨꯅ ꯂꯩꯈ꯭ꯔꯦ, ꯋꯥꯒ ꯑꯝꯇ ꯉꯥꯡꯂꯛꯈꯤꯗ꯭ꯔꯦ꯫ ꯊꯣꯏꯕꯅ ꯁꯥꯎꯗꯨꯅ ꯋꯥꯒ ꯉꯥꯡꯗꯕ ꯅꯨꯃꯤꯠꯁꯤ ꯑꯁꯦꯡꯕꯃꯛꯁꯨ ꯇꯨꯃꯤꯠ ꯐꯥꯎ ꯄꯥꯏꯕꯒꯤ ꯃꯈꯣꯟ ꯇꯥꯗꯦ ꯍꯥꯏꯕ ꯌꯥꯏ꯫ ꯇꯁꯦꯡꯕꯃꯛ
ꯑꯁꯦꯡꯕꯒꯤꯗꯤ ꯁꯥꯎꯕ ꯅꯠꯇꯦ ꯆꯥꯛ ꯂꯥꯝꯕꯗꯨꯗ ꯏꯅꯔꯖꯤ ꯍꯦꯟꯅ ꯂꯣꯁ ꯑꯣꯏꯅꯤ ꯈꯟꯗꯨꯅ ꯋꯥ ꯉꯥꯡꯗꯕꯅꯤ ꯉꯥꯏꯍꯥꯛ ꯇꯨꯃꯤꯟꯅ ꯃꯤꯅꯤꯠ 10ꯃꯨꯛꯇꯣ ꯋꯥ ꯑꯃꯇ ꯉꯥꯡꯅꯗꯅ ꯃꯣꯏ ꯑꯍꯨꯝꯗꯣ ꯇꯨꯃꯤꯟ ꯃꯥꯒꯤ ꯇꯧꯐꯝ ꯊꯣꯛꯄꯗꯨ ꯇꯧꯅꯗꯨꯅ ꯂꯩꯅꯔꯤ ꯇꯟꯖꯥꯗꯨꯗ ꯂꯩꯃꯁꯨ ꯆꯥ ꯑꯆꯥꯄꯣꯠ ꯄꯨꯈꯠꯇꯨꯅ ꯀꯥꯈꯠꯂꯛꯂꯤ ꯏꯆꯤꯛ ꯆꯤꯛꯅ ꯂꯩꯔꯝꯕꯗꯨꯗ ꯂꯩꯃꯗꯣ ꯊꯣꯏꯕꯗ ꯍꯥꯟꯅ ꯀꯧꯔꯛꯂꯤ ꯊꯣꯏꯕ ꯆꯥ ꯆꯥꯅ ꯊꯛꯇꯣꯛꯑꯣ ꯂꯥꯎ ꯅꯪ ꯆꯥꯛ ꯂꯥꯝꯃꯤ ꯍꯥꯏꯗꯥꯏꯅꯦ ꯊꯣꯏꯕꯗꯣ ꯋꯥ ꯑꯝꯇꯕꯨ ꯉꯥꯡꯅꯈꯤꯗ꯭ꯔꯦ ꯑꯣꯟꯁꯤꯟꯗꯨꯅ ꯀꯧꯔꯛꯂꯤꯁꯤꯃꯇꯗ ꯃꯉꯣꯟꯗ ꯅꯠꯇꯒꯨꯝ ꯊꯧꯁꯥꯗꯅ ꯑꯗꯨꯝ ꯇꯨꯃꯤꯟ ꯂꯩꯊꯣꯛꯂꯤ ꯃꯥꯒꯤ ꯇꯧꯔꯤꯕꯗꯨ ꯇꯧꯗꯨꯅ ꯏꯃꯥ ꯀꯧꯔꯨꯅꯨ ꯑꯃꯨꯛ ꯂꯥꯛꯊꯔꯛꯑꯅꯤ ꯑꯃꯨꯛ ꯀꯩꯗꯧꯅꯔꯦ ꯃꯃꯥꯁꯤꯅ ꯊꯣꯏꯕꯗ ꯍꯪꯂꯤꯕꯗꯣ ꯇꯥꯁꯤꯟꯅꯗꯅ ꯁꯨꯝ ꯂꯩꯕꯗꯨꯗ ꯄ꯭ꯔꯦꯝꯅ ꯐꯠ ꯑꯃꯨꯛ ꯈꯨꯝꯂꯛꯂꯤ ꯌꯥꯝꯕꯨꯡꯅ ꯁꯛꯊꯤꯕꯗ ꯃꯥꯅ ꯐꯥꯔꯁ ꯇꯥꯔꯦꯅ ꯍꯥꯏꯕꯒꯤꯅꯤ ꯃꯥꯁꯤ ꯊꯩꯕꯁꯨ ꯋꯥꯔꯤꯗꯨ ꯇꯥꯔꯤꯕꯅꯤꯅ ꯃꯆꯤꯟ ꯑꯗꯨ ꯅꯥꯀꯟ ꯑꯃꯗ ꯐꯩꯔꯞꯀ ꯇꯧꯅ ꯁꯠ ꯃꯣꯡ ꯍꯥꯗꯅ ꯈꯨꯝꯗꯣꯔꯛꯂꯤ ꯌꯥꯝ ꯍꯩꯔꯦ ꯅꯣꯏ ꯑꯅꯤꯃꯛ ꯚꯥꯞꯅ ꯗꯣꯂꯥꯟ ꯁꯥꯕꯗꯤ ꯑꯃꯨꯛꯇꯪ ꯅꯤꯡꯈꯥꯏꯔꯛꯄꯗ ꯅꯈ꯭ꯋꯥꯡ ꯇꯦꯛꯅꯤꯗꯤ ꯈꯪꯗ꯭ꯔꯤ ꯍꯩꯄꯥꯁꯦ ꯅꯣꯏ ꯇꯧꯔꯗꯅ ꯍꯩ ꯌꯥꯔꯦ ꯁꯤ ꯍꯥꯟꯅ ꯆꯥꯔꯣ ꯂꯥꯎ ꯏꯃꯥꯁꯤꯁꯨꯅꯤ ꯑꯩꯅ ꯆꯥꯛ ꯂꯥꯝꯃꯦ ꯍꯥꯏꯈ꯭ꯔꯒ ꯀꯩꯗꯧ ꯂꯩꯒꯦ ꯉꯁꯥꯏꯈꯩ ꯅꯣꯏ ꯄꯥꯕꯨꯡꯒꯤꯅꯦ ꯐꯥꯏꯜ ꯑꯃ ꯊꯤꯔꯨꯕꯅꯤ ꯏꯃꯨꯡ ꯂꯣꯏꯁꯤꯟꯕꯗ ꯊꯝꯐꯝ ꯀꯥꯎꯈꯤꯗꯅ ꯊꯩꯕꯗꯨ ꯁꯧꯔꯪꯒ ꯇꯧꯅ ꯆꯪꯁꯤꯜꯂꯛꯇꯨꯅ ꯆꯥ ꯀꯞꯇꯨ ꯑꯃ ꯁꯠ ꯄꯥꯏꯈꯠꯂꯤ ꯃꯃꯥꯁꯤꯗ ꯑꯃꯨꯛ ꯐꯂꯞꯀ ꯌꯦꯡꯂꯗꯨꯅ ꯑꯗꯣ ꯍꯣꯔꯦꯟ ꯁꯟꯖꯥꯒꯦ ꯁꯪꯒꯣꯏꯗ ꯊꯣꯡ ꯇꯥꯕ ꯏꯃꯨꯡꯗꯗꯤ ꯌꯥꯔꯣꯏꯀꯣ ꯃꯃꯥꯁꯤꯅ ꯍꯔꯥꯎꯒ ꯌꯥꯔꯛꯄꯗꯨꯗ ꯊꯩꯕꯁꯨ ꯁꯔꯤꯛꯀ ꯍꯥꯏꯖꯤꯜꯂꯛꯂꯤ ꯌꯦꯅꯈꯥꯗꯔ ꯁꯪꯒꯣꯏꯗꯔ ꯁꯨꯃꯥꯡꯗꯔ ꯈꯪꯗꯦ ꯑꯩꯗꯤ ꯆꯥꯔꯅꯤ ꯄꯩꯁꯥ ꯄꯤꯔꯣ ꯍꯧꯖꯤꯛ ꯆꯥꯔꯒꯦ ꯍꯥꯏꯔꯤꯕ꯭ꯔꯣ ꯇꯧꯔꯤꯁꯤꯕꯣ ꯄꯨꯡ ꯉꯜꯂꯤꯅꯦꯍꯦ 3 ꯇꯥꯗꯕ ꯉꯥꯏꯔꯤ ꯅꯪꯕꯨ ꯕꯥꯞ ꯇꯥꯗꯦꯗ ꯏꯆꯥꯇꯣꯝꯕ ꯄ꯭ꯔꯦꯝꯁꯨ ꯃꯃꯥꯁꯤꯅ ꯑꯌꯥꯝꯕ ꯄꯤꯔꯛꯄꯗꯨꯗ ꯁꯠ ꯍꯥꯏꯗꯣꯔꯛꯂꯤ ꯊꯣꯏꯕ ꯍꯣꯏ ꯑꯣꯏꯅ ꯆꯥꯁꯦ ꯍꯣꯏꯅ ꯍꯌꯦꯡ ꯃꯤꯠꯆꯤꯒ ꯁꯠꯀ ꯈꯞꯆꯤꯜꯂꯛꯂꯤ ꯏꯔꯤꯛ ꯈꯣꯝꯕꯁꯨ ꯃꯇꯧꯗꯨꯗ ꯐꯂꯞꯀ ꯌꯦꯡꯂꯗꯨꯅ ꯆꯥꯔꯣ ꯍꯪꯆꯤꯠꯅ ꯏꯔꯣꯏ ꯑꯃꯨꯛ ꯆꯥꯔꯣ ꯆꯣꯏꯔꯛꯂꯤꯅꯤ ꯍꯔꯥꯎ ꯍꯥꯏꯔꯛꯄ ꯋꯥꯒ ꯅꯠꯇꯦꯗꯨ ꯈꯪꯗꯈꯩ ꯊꯩꯕꯗꯣ ꯍꯔꯥꯎꯅꯒ ꯈꯨꯝꯂꯛꯂꯤ ꯍꯣꯏꯅꯦ ꯏꯔꯣꯏꯗꯨꯕꯨ ꯀꯦꯖꯤꯗ ꯀꯌꯥ ꯄꯤꯒꯦꯗꯕꯣ ꯍꯥꯏꯔꯨꯕ ꯀꯌꯥ ꯄꯣꯟꯗꯦ ꯃꯥꯅ ꯍꯦꯛꯇ ꯍꯦꯟꯖꯤꯜꯂꯛꯑꯗꯧꯅꯤ ꯌꯥꯔꯦ ꯆꯥꯁꯦ ꯏꯪꯈ꯭ꯔꯅꯤ ꯁꯠ ꯊꯛꯆꯤꯜꯂꯣꯀꯣ ꯏꯃꯥ ꯊꯕꯛ ꯌꯥꯝ ꯌꯥꯝꯃꯤ ꯑꯗꯨꯒ ꯊꯣꯏꯕ ꯅꯪꯅ ꯆꯥ ꯊꯛꯄ ꯂꯣꯏꯔꯒ ꯄꯩꯁꯥꯗꯣ ꯂꯧꯔꯣ ꯂꯥꯎ ꯑꯆꯥꯄꯣꯠ ꯑꯃ ꯈꯧꯕꯝ ꯊꯟꯅ ꯁꯥꯏꯔꯗꯨꯅ ꯃꯈꯣꯜꯒꯗꯨ ꯏꯐꯩ ꯐꯩꯅ ꯅꯪꯍꯧꯔꯔꯣꯏ ꯃꯇꯥꯒꯨꯝ ꯍꯥꯏꯖꯤꯜꯂꯛꯂꯤ ꯏꯃꯥꯁꯦ ꯍꯌꯦꯡ ꯋꯥꯡꯒ ꯍꯥꯏꯕ ꯂꯣꯏꯕ ꯅꯪꯗꯦ ꯄ꯭ꯔꯦꯝꯅ ꯍꯦꯛꯇ ꯂꯥꯛꯊꯔꯛꯂꯤ ꯁꯥꯏꯗꯣ ꯑꯝꯇ ꯂꯣꯏꯁꯤꯟꯒꯀꯣ ꯌꯥꯝ ꯍꯥꯎꯇꯦꯕꯣ ꯁꯛꯇꯨꯒ ꯄꯤꯁꯨꯝꯒꯗꯣ ꯑꯔꯩꯒꯤ ꯊꯥꯡꯒꯠꯇꯨꯅ ꯄ꯭ꯔꯦꯝꯅ ꯆꯥꯅꯕꯈꯩ ꯆꯣꯡꯁꯤꯟꯗꯨꯅ ꯍꯥꯏꯔꯛꯂꯤ ꯌꯥꯝ ꯐꯖꯩꯀꯣ ꯅꯪꯗꯤ ꯂꯩꯃ ꯃꯆꯥ ꯑꯇꯣꯝꯕꯅ ꯊꯛꯈ ꯅꯥꯏꯗꯅ ꯍꯥꯏꯔꯛꯄ ꯋꯥꯗꯨꯗ ꯆꯣꯏꯍꯜꯂꯛꯂꯤ ꯊꯣꯏꯕ ꯅꯪ ꯑꯩꯅ ꯗꯗꯥ ꯍꯥꯞꯄꯣ ꯍꯥꯏꯕꯁꯦ ꯌꯥꯗ꯭ꯔꯦꯅꯦꯀꯣ ꯄ꯭ꯔꯦꯝꯁꯨ ꯃꯃꯥꯁꯤꯅ ꯃꯅꯥꯎꯅ ꯆꯩꯕꯗꯨꯗ ꯅꯪꯍꯧꯔꯔꯣꯏ ꯃꯇꯥꯒꯨꯝ ꯍꯥꯏꯖꯤꯜꯂꯛꯂꯤ ꯏꯃꯥꯁꯤ ꯍꯥꯏꯔꯨꯔꯅꯨ ꯈꯔ ꯂꯤꯈꯠꯅꯤꯡ ꯇꯧꯏꯅꯤ ꯀꯥꯡꯖꯩꯕꯨꯡꯗꯨꯕꯨ ꯍꯪꯖꯥꯜꯂꯣ ꯃꯤ ꯈꯔ ꯉꯝꯊꯣꯛꯅꯅꯤꯡꯉꯤꯗ ꯊꯣꯏꯕ ꯐꯖꯅ ꯍꯥꯏꯌꯨ ꯍꯥꯏꯋꯥꯅꯤ ꯃꯤ ꯅꯪꯕ ꯏꯃꯥꯁꯤ ꯀꯧꯅꯤꯡꯕ ꯃꯥꯏ ꯀꯧꯖꯁꯅꯤꯗ ꯑꯗꯨꯅꯦꯕ ꯑꯩꯁꯦ ꯀꯤꯕꯖꯥꯠꯅꯤ ꯇꯧꯔꯣ ꯅꯪ ꯊꯣꯛꯄ ꯌꯥꯔꯦ ꯏꯃꯥ ꯑꯩꯈꯣꯏ ꯊꯣꯏꯕꯗ ꯍꯧꯔꯅꯨ ꯊꯣꯏꯕ ꯅꯪ ꯁꯟꯗ ꯂꯩꯔꯨꯔ ꯆꯠꯂꯣ ꯉꯝꯃꯔꯣꯏ ꯑꯩꯗꯤ ꯄ꯭ꯔꯦꯝ ꯂꯩꯍꯜꯂꯣ ꯆꯣ ꯀꯩꯅꯣ ꯅꯪꯅ ꯆꯥꯁꯦꯅ ꯍꯥꯏꯔꯒ ꯑꯩꯅ ꯍꯥꯏꯔꯗꯤ ꯑꯩꯅ ꯆꯠꯂꯤ ꯀꯥꯏꯅꯒ ꯂꯩꯕ꯭ꯔꯣ ꯀꯔꯝꯕ ꯂꯣꯗ ꯌꯥꯎꯒꯦꯕ ꯅꯪꯅ ꯆꯠꯂꯁꯨ ꯆꯞ ꯃꯥꯟꯅꯔꯕ ꯅꯠꯇ꯭ꯔꯣ ꯃꯥꯏ ꯃꯇꯟ ꯈꯨꯇꯟ ꯁꯦꯡꯉꯨꯅꯤ ꯇꯟꯗꯕ ꯏꯕꯨꯡꯉꯣ ꯑꯗꯨꯝ ꯈꯔ ꯆꯠꯄꯤꯎꯔꯣ ꯆꯠꯂꯣ ꯍꯩ ꯑꯩ ꯊꯣꯛꯑꯦꯀꯣ ꯊꯣꯏꯕ ꯅꯪꯒꯤ ꯄꯩꯁꯥꯗꯣ ꯂꯧꯔꯣ ꯂꯥꯎ ꯂꯩꯃꯗꯣ ꯆꯥ ꯀꯞꯁꯤꯡꯗꯨ ꯄꯥꯏꯔꯒ ꯑꯃꯨꯛ ꯀꯨꯝꯊꯈ꯭ꯔꯤ ꯊꯩꯃꯁꯨ ꯃꯃꯥꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅꯒꯦ ꯍꯥꯏꯗꯨꯅ ꯃꯈꯨꯠꯅ ꯄꯥꯏꯔꯤꯕ ꯅꯨꯡꯊꯪꯗꯨ ꯊꯝꯂꯤ ꯃꯗꯨ ꯎꯕꯗ ꯄ꯭ꯔꯦꯝꯅ ꯉꯥꯏꯈꯣ ꯄꯩꯁꯥ ꯂꯧꯔꯨꯒꯦ ꯊꯕꯛꯀ ꯂꯩꯊꯣꯛꯇꯅ ꯊꯑꯣꯏꯅ ꯍꯟꯖꯤꯟ ꯈꯨꯝꯂꯤ ꯄꯦꯟꯖꯩ ꯍꯥꯏꯒꯣ ꯋꯥꯈꯜꯗꯨꯅ ꯈꯜꯂꯤꯕ꯭ꯔꯥ ꯅꯨꯄꯥꯗꯨꯁꯨ ꯄꯩꯁꯥ ꯂꯧꯔꯨꯒꯦ ꯊꯣꯏꯕ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯆꯠꯂꯨ ꯀꯩꯗꯧꯔꯒꯦ ꯅꯪꯅꯤꯀꯣ ꯅꯪ ꯊꯩꯕ ꯅꯛꯃꯤꯟꯅ ꯇꯧꯔꯒ ꯐꯠ ꯍꯟꯖꯤꯜꯂꯤ ꯍꯣꯏꯗꯦ ꯑꯩꯅ ꯆꯠꯇꯧꯁꯨ ꯅꯠꯇꯕꯁꯤꯕꯨ ꯄ꯭ꯔꯦꯝ ꯅꯪ ꯆꯠꯂꯣꯀꯣ ꯀꯌꯥꯗꯅꯣ ꯃꯁꯤ ꯆꯥꯟꯁꯀ ꯂꯧꯗꯅ ꯑꯇꯟꯕꯣ ꯅꯪꯅ ꯊꯣꯡ ꯇꯥꯕꯅꯤꯅꯦ ꯑꯩꯅ ꯆꯠꯂꯗꯤ ꯍꯣꯏꯅꯦ ꯑꯩꯅ ꯊꯣꯡꯉꯒꯦ ꯑꯗꯨꯒ ꯀꯣꯟꯅ ꯗꯥꯕꯨꯡꯒꯤ ꯁꯔꯨꯛ ꯌꯥꯏꯀꯣ ꯅꯨꯡꯉꯥꯏꯔꯦꯗ ꯅꯣꯏ ꯑꯅꯤ ꯂꯣꯏꯁꯤꯜꯂꯣꯅꯦ ꯁꯤꯗꯒꯤꯗꯤ ꯀꯣꯟꯒꯁꯤ ꯐꯦꯡꯉꯒ ꯐꯪꯉꯔꯣꯏꯗꯧꯅꯤꯗ ꯑꯗꯨꯅ ꯈꯔ ꯐꯦꯡꯍꯧꯔꯣ ꯍꯧꯖꯤꯛ ꯏꯕꯨꯡꯉꯣ ꯅꯪ ꯆꯠ ꯌꯥꯝ ꯅꯩꯀꯣ ꯍꯣ ꯌꯥꯔꯦ
ꯊꯕꯛꯁꯦ ꯑꯝꯇꯅꯦ ꯁꯠ ꯁꯠ ꯈꯥꯎꯖꯤꯜꯂꯨ